Hello everyone, ahanwaktada miyam boykok nona kromjari miyam hawjikse ayukki pung 4:45 adumain tarebako ichanupa se tumdabanina miyam akhoisu ngana adum hawgatle aduna ngasi se morning walk mateng ama adum chatlusi haina adumain tawna chatke tawbane ado khitang ngalaga chatke chelo chelo macam chelo aduh walau tundang mayam sina khoi khungi ima kola laimagi mandir ne ado khoi adum morning walk lakpanina manung dadi changaroge mapande adum yenghalage bako yamna su chawe siga chahi khudingi adum lai harawe bako yum yore mayam ngasidi daily vlog oina adum hapjarake ayuktena sanda bo kamai tawba habado hojik ai iru maitharaga aduga breakfast maggi se oina charani ngasidi inghalu thami inghalu illu very good thami illu mayam aidi ayukta maggi chabase soup oina sumain thakpasina hawe bako mayam papaga ipang nupaga su thabak suri bako asi thabakse suba loira matungda turenda irujadoine ka akuire mayam turen kase kumdabako aduna ngasidi turenda kumurase iruthourase mayam ngasidi matam kuirabagi matungda turenda iruthokpa laini yengalake Hello everyone, ahamagtada mayam boykok nona kromjari mayam ngasise amuk fi khara lautharuge tawbane mayamna nungsibiduna aingonda fi labibaidamakta haininga laitana mayambu thagachari aduga mayamsu hena daw yaba mai pakko oibiyo gari ngaibane gari amdi lai khoi sorokse gari budi lai tuktuki adum mata chauraga amani adum lai bako awoina na ngairadi kashuk lakteba aduna adum khongna taptapna haigatle mama ga iga chatline mayam mama su yam wabire aigidamakta maga anamba adum chatle bako gari phangdana hojik khongna chatlisine bag amamam pairaga masu bag am paire aisuga bag am paire mama su yam wabire masai gidamakta yam sathi na haibu yam sathi na lape khoi sorok machin oidoise khoi gari main sorok phangdoise ko khoina khunse mayai da leibanina ko khonga chatoise khak sangi haitare mitse alapa udaba ko atugi imanabi amasu loinare imanabi spek amasu loinare yam sathina waye mayam aina changloise dukan manga taruk nebako aduna mayam ai video namba ngamdabasu yaiba aduna mayam ayum yoraga phajani ngalaage asigi poem ama ani ahum mari sinebako sigi rangba sina top ngata oidoine sigi makhal gi top mayam ama purebako aduna mayamna apang top adum khanba yarani aduga phanek ne aduga khoigi cotton gi choni ne mayam ama yaure next vlog ta phajana mathang utcharage bako ngasigidi yam ware mayam aduna next vlog to oina ngaibiramo